Arambai News Guwahati da Manipuri Pao tabiri basing boy han handu makta da chingangbam Sujitra ni na khurumjari hojinga sigi samdapa mariba Pao sing lawirase Awang nongpok ta COVID na khwaidi sokpa state wariba Assam da hokiba tha khara sida COVID positive obigi chang yamnamak hantharakibaga loina COVID loisilaklabra leitabra khanarurabane adubo ngasidi itha thajadana muk Guwahati gi pan bazar da leiba Don Bosco school gi ozani COVID positive orakpadagi numit 8 ni gi oina school asigi akoiba mafam khudimba containment zone laukthokladuna ngasi February tang 13 dagi na February gi tang 13 phawba area sida changthok changsin tawbada athingba thamkhre panba yai school asigi ozani COVID positive orakhibaga loinana oza kharasu home quarantine da leiri Tasengnamak ozani positive orakibasina school asigi mahairoi sing staff sing amade makhoi makhoigi imung manungi miyoi singda achoba mipaiba ama haibadu oirakli ngasi February gi tang 13 nomaijing numit ayuki pung 10 taba matamda Assam Manipuri Saite Parisat ki president Ngangom Joy Kumar na mifama puoiduna Assam Manipuri Saite Parisat ki maru sanglen Silcharda International Mother Language Day gi thoram pangthoki Hariba Thoramasida Assam University gi Manipuri Department ki Professor M. Rajendra Singh na Mithunglen amasong Assam Manipuri Kala Academy gi Chairperson S. Kanan Devi amadi Assam Manipuri Saite Parisat ki General Secretary amasong Vice President Oiramba P. Kamini Singh na mathang sitna ikai khumnaba mithung amasong akhanaba mithung oiki Loinana Parisat asigi Secretary T.H. Mani Kumar na taramna okpagi warol amadi Assam Manipuri Saite Parisat ki General Secretary K.H. Dhiren na thoramgi maroiba wafong keynote address thamki Hariba thoramasida Barak Tampaki aibi kayana masa masana ijaba sairing sing pathoktuna mayamda tahanki Loinana Mithunglen ikai khumnaba mithung amadi akhanaba mithung singna thoramasiga mari leinaba maroiba wafam kayasu thamki Mifam gi aroibada Assam Manipuri Saite Parisat ki Secretary Kaisam Champalal na thagat wahi piduna thoram loishin ki Ngarang February gi tang kun thangza numita Naharol Khorirol Silup Assam gi chahi 95 suba mapok thoram amasung chahi gi mifam Khorirol Sanglen Lakhipurda nongma chupna makhal makha gi thoram khayaga loinana pangthoki Thorom haugatpada lupki phiral chingkatuna leikidraba lupki members singi mafamda leishu amadi mairak katuna ikai khumnaba utki Loinana Sanglen asigi mamangda leiba Kabiratna Jananeta Hizam Irabot ki Saktamda Lupki President Yumnam Ilabanta amadi Ingudam Binot na luchingduna lei pareng huktuna ikai khumnabasu utki Tungda Lupki President Yumnam Ilabantana mayai tangbal logduna pangthokiba hogdokpa thoramda Retired ACS Kangabam Santikumar amasong dramatist Yumnam Indrababuna ikai khumnaba mithung sing oiki Loinana Thoramasida Manipuri Development Council gi nauna khankraba member ahum Athokpam Sonamani Mainul Haq Chaudhuri amasong Kaisam Champalal busu taramna oki Thoram gi sargama oina leikidraba Kabi Sanamacha Devi gi punsi amasong Khorirol gi maramda seminar amasu Kasar College Silchar gi Professor Chandam Kamla Devi na watim biduna pangthoki Seminar asida tongan ba hiramda Moirangthim Sobita amasung Dr. R.K. Tamphasna Devina che paki Aroibada Kabi Samelan amasu Manipuri Advisory Board Saite Academy gi member Kabi Thokchom Biswanathna mifama puoitina pangthoki Samelan nasi Manipuri Literary Society Assam gi President Laishram Manglembana saireng ama paduna haudoki Sairengba sairengbi taratarukna masa masana ijaba saireng sing pathoki Aroibada Singerbon PK College ki principal Ingudam Nilvirna thagat wahi piki Panbayabadi Narol Khorirol Silup Koba Saite gi lup ase hokiba ing kumjali singamaga chamapan humbutra teret ki February tang kunda Lakhipurda linkhatkibane Lubasigi founder president na Leikidraba Sorokhaibam Manikchan amasung founder general secretary na Leikidraba Dr. Nongthombam Noni Gopalni haina Thoburen ke Nandababuna panki Ngarang February gi tang kun thangza numit nungthil pungani taba matamda World Thangta Federation gi lamjing makhada Assam Thangta Association gi general body gi mifam Lakhipur subdivision gi manung chana lariba Lakhipur khuman gi ibudau thongnang lampak Lakhipur da Assam Thangta Association gi president W Binoy Kumar na mifam mapu Huidrom Prem Kumar president World Thangta Federation na chief guest amasung M Gauramani advisor Assam Thangta Association H Babu Imphal DH Priyokumar Y Manikanta Ichapar amasung M Baba Sonaina ikai khumnaba mithungsing oiki
लोइनना असम थांगता एसोसिएशन की सेक्रेटरी ओइरंबा लेखिद्रबा उमाकांत शर्मा की थवाइना लाइरमलेंदा इंगना चिकना लेयुनबगीदमक मिनिट अनि तुमिना लेप्तुना अवाबा फोंदोक्लदुना थौनिजखि तुंगदा असम थांगता एसोसिएशन की अनोबा थौसिल कांगलुप ओइना W बिनोय कुमार बु प्रेसिडेंट M बाबा अमसुंग H उत्तम कुमार शर्मा L राजू जनरल सेक्रेटरी इंगुदम सुनन अमसुंग राजीव कलवार जॉइंट सेक्रेटरी सागपम रोहित कुमार बु ट्रेजरर अमसुंग गारियाम्बम अस्नी कुमार बु पब्लिसिटी सेक्रेटरी ओइना खनखिबगा लोइनना मेंबर ओइना K राजेश्वर H रूपम शर्मा अमसुंग KH बुधबु खनखि असुमना नौना खलबा मियोइ तरा असिना असम थांगता एसोसिएशन की अनोबा थौसिल कांगलुप ओइरगने W उत्तम कुमार शर्मा अमसुंग M बाबा अनिवो वाइस प्रेसिडेंट ओइनसु हापखि ngase international mother language day gi thoram malem gi mafam atai da pangthokna khibagom manipur gi mafam kaya da su pangthokna khi lenga ki oiba thoram directorate of language planning and implementation manipur na sinduna imphal gi GM hall da pangthokhi thoram asida chief guest oina manipur gi education minister S Rajen na isagi oiba loan bu nathaiduna miram gi loan da hena ahenba mityeng thamba amasong hena maru oi haina khanbana aikhoi gi oiba loan asi mangtharakpagi achoba maram amani haikhi ngasi gi thoram asida education S ki commissioner T Ranjit Manipur University of Culture gi vice chancellor professor Paunam Gunindro amasong language department and implementation gi director Chitrasu Sarukyakhi Taret suba pay and regulation chatnadriba fawba February tang kunithoi habadi hayengdagi hauna Manipur gi college oza singna matam kaktana seize work strike junction bagaloinana college khudingmak shutdown torogani haina All Manipur College Teachers Association na ngasi lauthokre Manipur Press Club ta pangthokiba pawgi mifam amada association asigi president M Lokendra na taret suba UGC pay scale amadi UGC pay regulation inglisingani tarani panase state cabinet na mamang chahi habadi inglisingani kungi August 3 ta chana halagani haina ayaba pigrabagi matung ngasi phawba masibu thabak oina onthok piraktriba amadi masigi mayokta kyarakhanna lengakta ultimatum pisilaba phawba thoi biraktabadagi strike asi tangai fadana changsilakpani haiki Panbayai, hayengdagi hogodoriba strike asida state asigi ching amadi tam animakta lariba college khudingbak shutdown tawbada yaugani. Sairengbasingi apunba loop sal Manipurna ngasi lubasigi general body meeting Imphal gi haubam lekai laiba Priyo Kumar Kesamgi yumda pangthokre. Thoramasida maming leraba lyricist Rajmani Nongthomba Dr. Thokchom Chandra amasung Rajendra Okramna chief guest of honor amadi president oina sarukyakhi. Saknaraba critic Dr. R.K. Gunachandra, Dr. Memo Laishramsu Sarukyakhi. Thoramasida Mari Lenana, Tongan Balamda, State Kitakta Award Fanglaklaba, Luploi, R.K. Sanahanbi, Rameswar Sarungba, Amasung, Keso Irengbamna Chingbabu, Taramna Oktuna, Ikaikumna Ki. Thoramasigi Sarugoma Amaoina, Saring Saidinaba Amadi, Isainongmagi Thoramsu, Pangtoki. Ngasidi Manipurdagi Indian Army personnel amagi mathona malem pumbada nganthoikre mahak atei kanasu natte Manipurgi Senapati district tagi captain Soiba Maningba Rangnamaini Captain Rangnamaina yamnamak mathona leina ichang thona amadi mangthana chongthoktuna mamang chahi Englishingani kunda disengagement ki matangda Galwan Valley da Indian Army amadi China gi People's Liberation Army PLA ga muknabagi thodok aduda lamjingki Mamang chahida thokiba thodok oirabasu numittugi video adu ngasi ngarang khaktamak thadoroktuna malemgi news TV channel kayadasu utladuna captain asigi mathongna bo singthanakhi asumna ngasidi captain Soiba Rangnamaina mangthana chongthoktuna Indian Army bu lamjingduna PLA ga mayokna khibagi video adu social media dasu viral oirakhi Panbayai Inglisingani tarani panda Indian Army da changkhiba masagi chahi kunmari khakta suriba Manipuragi Army officer Captain Soiba Rangnamaibu Indian Army gi 16 Bihar Regiment ta hozik service puri bane. Asumna Captain asigi mathongna bo in Union Minister Kiren Rijiju amadi Manipur gi CM N Birenasu thagalakhibaga loinana leibaga sigi oina yamnamak chokthok chaningai mikupni hairakhi. Arunachal Pradesh Lengak na piba state asigi khwaidigi wangba award Arunachal Ratna Manipuragi Leihidraba Major Ralengnau Bob Khating da piduna ikai khomnaba utkre
Arunachal Miyamgi Maroina Tawangda Laikidraba Athoba Measure Kathina Tamlamba Kudol Sing Adubo Ikai Kumnaba Amadi Sakhangba Utladuna State Highest Award Arunachal Ratna Se Ngarang Arunachal State Wood Day Nimitta Rajasigi Governor Oriba Brigadier Dr. B.D. Misra retired na Kathingi Machanupa IRS John Kathingda Kusinaki John Kathing Manipurgi Ukrul District Tagini Haukiba pung kunmari sida awanopoki state singi manungda hauzik phawbada ngasigi oina COVID-19 positive oibagi report lakraba state singi manungda Assamda mapan Manipurda mari Nagalandda ama amadi Mizoramda anine India da ngasigi oina hauzik phawbada COVID ki anoba positive case lising 13 chatret marfutara manga phangkhre apunba nabagi masing croramaga lakh tara lising mariga chanipan marfutaret yaukhre hauzik laing libagi masing na lagamaga lising nifutaret ne amadi apunba laikidabagi masing lagamaga lising yankhai taruk chamriga tarani thoi yaukhre ngasigi oina hauzik phawbada India da COVID anaba humbudra humdoi hauzik phawbada laikidabagi paw lakli Ngasi ase International Mother Language Day nimitne Inglisingamaga chamapan marfutaramapan da United Nations Educational Scientific and Cultural Organization UNESCO na February gi tang kunma thoibu International Mother Language Day haina laukthokibane handak chahi gi oina numidasi gi theme Fostering Multilingualism for Inclusion in Education and Society na oire malem gi mafam kaya da numit asibo pak sanna pangthoknakhi Australian Open title Novak Djokovic na laukre ngasi Melbourne Park ta sanakiba final match ta Novak Djokovic na Daniel Medvedev pu taret manga taruk ani da maithiba piduna mapan lak suboina title asi lauki aduga ngasi sanakiba Australian Open men's doubles title na Croat Slovak pair Ivan Dodig amasung Philip Polasek na laukre British Joe Salisbury amasung American Razib Rambo taruk marida maithiba piduna Australian Open gi men's doubles title asi Ivan amadi Philip na laukibani aroibada ngasigi tentak pamaroiba pau khara lagliba March ki tang amadagi Bihar gi class 1 dagi na class 5 hobgi school sing class toba hauragani Maharashtra Kerala Andhra Pradesh Goa amadi Chandigarh da hokiba chayol ama asida COVID positive oibagi chang khanghen hengalakli India amadi China anigi corps commander gi thakta tararak subu oina line of actual control LAC gi Chinese makai Moldo da wari sanakibadu lebak anigi marakta disengagement kamri linana yanaba purakhibaga loinana pangong lektagi front line troops sing handok nakre haina India gi defense ministry na paumising da phongdorakre amadi Australia gi prime minister Scott Morrison so ngasi front line health worker kharaga loinana COVID vaccine thabada yaukre Ngasigi na Arambai News Guwahati da Manipuri Pao sandok chaba matang sa loisin jabagaloy na tabiri basingbo amkaso hana khurumjari